Myanmar border da leba tangkhul gi yum kya kiene bi na paktak na mai thakri phaimol lo leba kuki gi yum sing khosaw na ba tangkhul sing na mai thakri Myanmar gi kiene bi na sangsilak tu tangkhul sing gi yum mai thabar central forces sing na kan bi na bohanadri thajabagi wang bar KJC na thabak torak padagi mar in puina KJC member gi tokri border area da IRB thambi waikri Myanmar border leba tangkhul gi yung kya kuki militant amadi KNAB na paktak na mai thakri phaimol leba kuki gi yum sing su khosaw na raba tangkhul sing na khut halaktuna mai thakri Myanmar gi KNAB gi lanmi sing na Manipur sang silaktuna tangkhul sing gi yum mai thabada misam praja ngak na ba ladiba central forces sing na kanwina bo hotna bitri hari hiram masigi matang da press na phangba paw gi likhun amada ngarang tilpung amaga makhairum tarakpa du waira tangkhul naga gi khul ani Konkan Thana amasung Sangkalo khulgi puna yung kungan mga kuki militant amadi KNAB gi lanmi singna mai thadoki bani hari Myanmar ga taina na leidiwa Konkan Thana village ta kuki militants na landarak tuna khulasigi yum sing mai tharam ki bani kunjas na phungdorak gi matung ina mai tharam bi gi thawdo aduda Myanmar based to KNAB terrorist group na mai edu tharam ki bani hari thawdo osigi matana social media ra su kuki marolon masing na laukhong duna yumai thabigi mami viral oirapu ubu phangki thawdo odugi matana tangkhul singi naga village guard isdan kamana thadorak pasirol gi matung ina thawdo odu kuki militant sing amadi kuki national army burma KNAB singna hana sem saraba cross border attack ni thawdo odugi matangda min uhobu sing phongdorakpa afaba makhal gi khulai matik sara paiba kuki militant amadi KNAB gi lanmi singna border pillar number 1025 village gi Namya River Lantoraktuna Nagana Kundariba Kungang Sing Landarakibani Mapamadura Leramba Miam Sing Safagataba Mapam the Sentok Naraki Adubu Mapamadura Lehoba Yum Singdi Tangoi Tana Maitatoki Masigi Matata Refugees Singi Kem Suk Maitadok Piki Taudosi Metagi Tareta Tankul Naga Beles Zet Choro Wangli Amasum Namli the Satarakiba Tawonga to Samani Level Tibri Kuki Kulai Pipe Militants in KNAB Yauna Nagar Kundariba Mapam Sing Landara Kivaduda Miyamungak Sienava Lakiba Central Forces Singna Karima Matopangto Kidava Asini Taudo Osigi Matunda Isdan Kaman Naga Beles Gana International Border Singda Elata Lane country Loina Ashiguma terrorist ki Landasi Awang Batak condemn Tawi Madi Ishagi Iramdam Miyam Amadi identity Ngak Nabahonavada Sing Narak Pakudimak Tenagani Haina Isdan Kaman NBG media shield gi mekede gi phongdorakhi amarom na khusaw na raba tangkhul sing su kamjong district ki faimon ko ki khulgi yung khara su mai thakre hari ngang faimol ko ki khul da yum taraga manga mai thadok lambi ki thawdo odu gi matangda kuki NP Manipur kim thadorak pa chirol amada hai faimol ko ki khul mai thakhi badu innocent IM amsu Myanmar gi larhulup Sanni Nationalities Army SNA gi apun makhutpu aman sa thakani Taudo wasi madi lainaba singna investigation tawduna akan action lawgadaban hari koki khul sing the left na sa tharakli be attack sing gi manung sa ngarang gi attack asi sa tharki bane ngarang mai thakraba phaimol koki khul sigi mamang da hoki ba thakra sida koki khul sing kya su mai thadok pikre phibam asida NSN IM na India lenga ka ceasefire tawnari basi karamba ground na tawnari bano haibasi asabu hang oiri misam sing da itatatna landabi thong asida ceasefire asi thajaba leitri hari Laingas na Manipur gi law and order fagi tahanduna lamdam sigi miyam bo hanthaba miyeng da thamalle mega sandra Manipur si maromdom lep sab istera mani istera sigi CM Yumnam Khemsa laina deputy CM Losi Dikho yauna Naga People's Front NPF ki president awangbo Newmai ga loina tun istera siga yumlo na tun laidipa Nagaland gi minister Nephirio ga Manipur gi CM Khemsa yauduna lamdam sigi wathok ya gi matangda Union Home Minister unaki basina lamdam sigi law and order dignity amadi miyam bu yam hanthaba miyeng amada thamalle haina CLP gi leader kaisa mega sandra na phongdorakhi Wapamasi ngarang Babu Parada liba Chandramukhi City Center da Ball and Bill Snooker Club na sinduna pangthokpa Underdog Cup 2026 tournament hawdokpigi thoramda permission hangki po hangda phongdok lamani makata na mahang na hai Manipur si maromdom lep sa state amani state amagi law and order gi administration assistant minister amagi ayaba lauraba matung thabak punamak tawgadabane dubu handak CM asa yaudana Nagami sam taruk ki matangda Nagaland gi CM amadi lamdam asigi deputy CM NPF ki president Union Home Minister Unariba si kamdaw na unariba no lamdam asida thokpa thawdo amagi matangna yumlo na bi state amagi CM na kamdaw na Manipur gi
Myanmar gi Sagain region junta gi mayokta leiba resistant muscle khuthoknabada nipan siri junta gi mayokta parallel government ama lingduna junta bu inthuna bu hotnariba national unity government sogatpa resistance group ani gi marakta khuthoknabada yamdrabada miyoi nipan sikri thawdo si India ga tainaba Myanmar gi Sagain region gi Monwa township thokibani mafam asida People's Defense Force Battalion atop junta gi mayokta leiba People's Security Force ki kem ahum da landa sinki madura nakal ani gi marakta khuthoknarakpadagi misam ahum yauna miyoi nipan Shikibani Hari Shikibasing Ayamada People's Security Force ki miyoi singni National Unity Government ki Ministry of Home Affairs and Immigration ki makai digi thadorakpa chiro lamada PDF ki attack asida People's Security Force ki miyoi manga sikhi Shikibasing ki manungda ESF ki local lusingba ko ar khu yakre Amaromda Monwa PSF ki makai digi khuthokna kiba mafam digi asibak sang manga khatamak phangam ki madugi manungda misam ani amadi PSF ki member ahum ni hari loinana local leader ko ar khu gi haksang na phamangamdri PDF attack da ko ar khu sikre habi gi pautari adubu khuthokna kiba mafam da sangshinduna yenglubada ma ki haksang phamangam khidi maram asin haujiksu lusingba PDF ki custody da hajinduna thamlamba yabi gi thajbal hari khuthokna ba adubu hobusing gi matungina khulai paiba group ani khuthokna rakpa aduga manak nakpa oxai gon pham amada phamduna leiba misam ani amasu haidorakpa maruna panduna sikhi hari ningsingwa yabadi PDF si National Unity Government ki military wing ama oina leidibani loinana Defense Ministry ki makhada leiba khulai paiba kangbuni National Unity Government ki Deputy Home Affairs Minister u ko ni gi matungina People's Security Force ki leifam de attack tokiba kangbu adu PDF battalion kungani thoi ki military region amana satakibani adobe attack adu sathanaba Central Command khan kibaliti attack asi mangjongna ayaba piraga sathaba attack amanati local unit amana khanghodana maranai oiba mong satakiba attack ni hairenasu paw sita makhatana se phungdorakli Peru gi bot masing thibada Fujimolina Mangzil Thari dubu leftist kangbu nadi mikhal gi phal satna bi yaru hari Peru gi presidential election gi bot masing thiba ayama lusilakpaga loinana kaiko Fujimolina Mangzil Thaduna sali hauzik pawada Fujimolina sada yankaiga 0.135 Mangzil Tharaga natragana apun ma bot crore mapanga la aniga lising kun ko humdoi gi songa maudraga taruk fanglaga khwaidigi Mangzil Thana sali maki lamba oidiba leftist Roberto Sanchez sada 49.865 natragana bot crore mapanga la amaga lising humdraga humdagi samapanga humdra satrek yakhiga manga phanglaga tung inari hansu pawmuna makatana phongdorakli aduga tendana sum myamna thamjagi makhata ba no update myam puna ngai mina sena channel sigi maikedi gi myang famda makata na thamjari makhata ba no update myam puna ngai mina si